पाउसेदा युमफम ओइबा मरोइबा पाउ खराब दे तौजरे नुपी फादोक सिंगी मासिंग हंथारक पसना स्टेट सिगी नुपी सिंगी मरकता लॉ एंड ऑर्डर फगलगले हाइबतागे नुपी फादोक सिंगी मासिंग हंथारक लिबा असने स्टेट असिगी नुपी सिंगी मरकता लॉ एंड ऑर्डर की फिबम फगलगले हाइबतागे हाइना मणिपुर स्टेट कमीशन फॉर वुमेन MSCW की चेयरपर्सन प्रोफेसर डॉक्टर बिनोता मैनमना प्रेस द थादोरक पसेरोलमना आइरे Serolesana High Manifest State Commission for Women Act 2006 के Section 10 Clause G na piba provision ki saruk amo na Manipur State Commission for Women MSCW na nopi padok singi piba yengsen na bagitama ngasi Manipur Central Jail ol Lampulenda yengsen khongsada machat ke Commission ki chairman Professor Dr. Binota mainam nulu singduna sarkhiba yengsen khongsat adu ki team adu the member hum amadi staff singsu yauke MSCW की टीम अदु DGP Prisons P Dongel amadi SP Prisons T Kunjo Kishore guide tauke ngasi satkiba khongchat adu da nupi inmate singi masing mamangi sahi singa changdam na bada hantharamba adu commission na thengnake टीम अदु da jail gi officials ina phongdor ki bada hauzik jail asida phado kun ma thoi leire makhoi jing adu ki manung da ahum da convict ni adu ga taragani pa na under trial prisoner sing ni aire Nupi ke varega do convict nupi singi amadi under trial singi ka tungan tungana khaitoge makatarakpa atopa pau amadana Myanmar dagi makhatana miwi chadarit henna Mizoram da changchilakle hauki ba sayul khara asida Myanmar dagi makhatana miwi chadarit henna Mizoram da changchilakre ayamana misam sing oiba miwi sing adu tharaga haujik awang nongpo Kindia gi state asida changchilaktuna changjapam lawri pa Myanmarese national asi punna lising tara hele Official magi matungina inaw nong state asida sangchilakle pemiyo sing adu ayamban misam sing ne makhoi gi manungda mirwan binupi sing angang sing amasung senior citizen sing yauri al kharadi sahi marfudrarom sure Myanmar national lising tara hian ba adu ki manungda koni thoidi lawmaker sing ne habase official oina confirm tawre jun tara gamari state asida sanglakhiba chin state ki chief minister Salai Lian Luai Aujiksu makhatana state adu sangjapam lawdun laire Official aji ki matungina Myanmar National Care Marebak tahan kre jun tara manga amusung kuntaru ki marakta mioi chama ka marfutra manga gi mathakta Myanmar gi Mizoram gi Champhai district sangla ki Hyper State Police data da ulle Mizoram gi district tara ga mathoi gi manung da district tara ta Myanmar masa sina sangjapam lawdun da leire Sampham district khakta da Myanmar National Lising Mari chahum yankhai hiana lai capital Ajun da leba community housing complex amada housing Myanmar masa lising amaga sarukun hiana leire Kem singa sida nauna sangchilakli pa Myanmar masa kya thamgani YMC ki jurisdiction manung chana village kun mathoi lai bele singa sida group asina mafam chaba yengdan Myanmar national sing thamna ba kem sing chaba ki thorang paikhalakle Tezpur da leiba children home amada angang taraga mathoi COVID-19 positive oire Assam ki Sonitpur district ta hangba children home amada angang taraga mathoi COVID-19 ki test tawbada positive oire aina ngasi official amana phangdokre Tezpur facility adu da test tawbada home adu ki staff member taruk amasu infection tawre aike makhoi taraga taret adu Tezpur Medical College Hospital TMCH da pure makhoi ki fifam kari phari han official aduna aike missionaries of charity ki home adu containment zone oire haina law thokre haina mangna makata na haike hanasu facility adu da agang home COVID-19 ke positive oikrabani haina district adu ge Health ki Joint Director J. Ahmad Nahaike laisada segi handak ki anisuba wave fasida Sonitpur district ki angang chani yankai mapanjo COVID-19 infection tawkre makhoi ki manung thagi amalai khede aina Ahmad Nahaike amaromda oirakli ba fibam asida Assam State Commission for Protection of Child Rights ASCPCR ki member Rupa Hazarika na TMCH da satuna yang silure amasong hauki bathang janumita viral infection positive oikraba angang taraga mathoi adu ki fibam yengsen kre Makatarakpa atopa pau amadana state government ki post lising kun mathoi chamapan tara hangle Manipur government ki state cabinet na hana recruitment ki damak approve thauki ba yauna department sing da hangle ba post masing lising kun mathoi champan tara ni haina khangan bagal hoina na hangle ba falsing phamsing ase department sing ki secretary sing na yengsin na chapchaba report ba pikhalang na ba khangan kre Manipur government ki department of personal and administrative reforms personal division ki joint secretary na Department amasung autonomous body khudimaki administrative secretary sing da khangan khiba matungina ngasi jun taragani jun konipan gi nungthilpung ani phawagi manung da department sing da hangliba post sing ya kupa report aba bikhalakna pakhangan khi hariba matam aside department sing na report bikhalak tabade
ꯍꯥꯟꯅ ꯂꯩꯔꯤꯕ ꯗꯇꯥ ꯑꯁꯤ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ and Administrative Reforms Personal Division na pikiba department khudingi data adugi matungina department singda hangdul lairiba phamasi lising kun mathoi chamapan tarane Manipur government ki cabinet na recruitment tauna dabagi damak ayaba pikraba phamasing na lising nipan chatruk humpuga mathoi ne aduga limhauriba phamasing na lising taraga humdoi chamaga humpuga ni thoine direct recruitment ki damak hangdul lairiba department singi phamsing adudi agriculture chhong kunthraga manga adult education marfudra art and culture chambakuni thoi administrative reforms SAT kunthraga mathoi cooperation chamaga supna nipan KEF NPD chamaga humpuga taru kada kunthraga mathoi civil defense taru craftsman training yankhiga taret deputy labor commissioner taraga mathoi economics and statistics marfuga mapan education S kilising mari chamri taraga manga education yugi sanipan yankhai mapan employment actions humpudra mari election marfudra manga excise samri marfuga mari fisheries samag humfugani thoi fire service samag kunthraga taret forest samri kunga taret forensic science kunga mari family welfare samag humpumapan GAD samag humpudra mapan heirloom and textile samag sumna taru horticulture and soil conservation sani marfudra ni pane makhatana institutional finance ki taret IPR ki samag sumna manga information and technology ki taraga mari jail ki yankhai mari local fund audit ki kunthraga manga language planning and implementation ki ani law government advocate ki taru law of education directorate taragani thoi manireda ki kun MPSC ki mari medical and health services ki lising amaga sanipan yankhai ga taret MSPDCL ki lising amaga supna taraga taru MSPCL ki satret humpuga taru mahut ki samaga marfuga humdoi Manipur Technical University ki nifu humdoi minor irrigation ki marfuga manga PICED ki samri kun ga taru police ki lising humsanga humpuga mari works ki samwa humpudara taru printing and stationery ki kun relief and rehabilitation ki taru relief and disaster management ki nifuga humdoi revenue ki chapan marfuga humdoi sericulture ki chama kontra taret small saving ki taru ACERT ki yakhi ga mathoi taxation ki marfuga taret trade commerce and industry ki sari yankhai mari transport ki sama humpuga manga treasury and account ki sama ga taraga humdoi TAN Hills directorate ki nifu TAN Hills ADC ki lising amaga sanipan kun tourism ki mapan veterinary and animal husbandry ki sahum kontraga taret water resources department ki samri supna manga amasung youth affairs and sports ki sama ga marfuga mari ne Department sing asigi apunba hangba pharmacy lising kun mathoi chamapan tarane masigi manungda lising nipan chatruk humpuga mathoi na recruitment ki damak cabinet na ayaba pikhrap amasung lising taraga humdoi chamaga humpuga ni toina makhatana hangdun lehuriba masing ni haire makatarakpa atoba pau amadana Iren robo phasin bagi mayukta Supreme Court ta case thangat kre Manipur ki political activist amupan National Security Act NSA ki makhada phajin dona thamba ki mayukta ngasi Supreme Court ta challenge tawkre Political activist lai chombam Iren rogi apokpana file tawkiba petition adugi matungina coronavirus ase sangi bayung amasung santhina layeng bangamde aina mahaki masana social media Facebook da phongdoki aire Facebook ki post adu me kunthra mathoida thagaluruga adumak pathatki aire Advocate Sadan Farastaki khungang da khuthang da file tawkiba petition adugi matungina Iren rona matam khara criminal case kamari lena custody da lairaba matungda preventive detention tawtuna laire aire BJP ki president na santhi amasung sanyung ki matangda phongdoki bo wafam amagi mayukta wafam khara phongdok lubadagi Manipur gi political activist amabu detain tawduna thamba si yamna thamoi sopa amari hana petition adu palle petition aduna me taraga tare da thoki ba detention order amasung Imphal West ki district magistrate na issue tawba order adu thingdin binaba amasung Iren roba thadongna ba dakselle nagal amarom da Manipur yauna state kya da akan banong churaba yai Indian Meteorological Department ki National Weather Forecasting Center ki matungina South Himalayan West Bengal Sikkim Arunachal Pradesh Assam amasung Meghalaya ki atakpa mafamda akan badagina yamna hena kan banong amasung Uttarakhand East Rajasthan West Madhya Pradesh Vidarbha Bihar Nagaland Manipur Mizoram Tripura Gujarat Madhya Pradesh Maharashtra Marathwada Konkan Goa amasung Telangana gi atakpa mafamda akan ba nong churaba yai aire nong khakpa loina na pungda kilometer kunthra dagi na nifuda
Nonglai nongset asi West Uttar Pradesh, Rajasthan, West Madhya Pradesh, West Madhya amasung Vidarbha gi atakpa mafamsingda lakpa yai. Uttarakhand, East Uttar Pradesh, East Madhya Pradesh, Chhattisgarh, Bihar, Jharkhand, Gangetic West Bengal, Odisha, Assam, Meghalaya, Nagaland, Manipur, Mizoram, Tripura, Konkan, Goa, Coastal Andhra Pradesh amasung Janam, Telangana, North Interior Karnataka, Tamil Nadu, Pondicherry, Karkal, Lakshadweep, Madhya Pradesh ki atak pamafamsina nong khak pagaloinena. Pungda kilometer yang kai dagin humpuda akan ba nongsit South West amas West Bengal Arabian sida lakpa yai aire. Maka tarakpa atopa pau amadaso primary oza lising tarukta appointment letter sing piragane. Uttar Pradesh ki Jogi Adityanath government jumsaka chanamita primary oza lising taruk romda appointment letter sing isu tauragane. Selection amasung district allotment list NI Sigi online software ki khutang de issue taw khrabane. Government school sing assistant oza sing ki phang gidamak khalaba candidate sing ge document sing verification amasung scrutiny taw bagi thabak jathari. State asigi primary school sing ki oza ki pham sing wal ibasu mention na bakumja lising ani taraga mapan ge January da assistant teacher lobagi exam pangthoke. Assistant oza lising umpuga mapan ge recruitment process jathari manungda general category amasung schedule caste ki pham sing di hangla kalaike. Government spokesman aman hai UP ki council school sing hang to labor assistant oza sing ki pham sing mention bagi process hore. Hana ge recruitment process da mention ki da pham sing mention lagane. Si minister ki direction da thoki ba allotment list da yaur ba candidate singa. Mathok daba document single loidana verification ki da designated counseling center da yaur kadabane. Arwi ba content sing asigi maru ba pau khara asig ba pau dam jariba. Mari local news YouTube channel amane Facebook page asidagi yengbi ba pun ba pataka sari. Channel asin da tom da kana bade subscribe to be subscribe to be like in this channel to be so ka bi kan po amaka na thagasari.